ꯍꯧꯈꯤꯕ ꯇꯥꯡ 5ꯗ ꯀꯩꯈꯨ-ꯀꯕꯨꯏ-ꯈꯨꯜ ꯒꯦꯠꯇ ꯖꯣꯁꯨꯋꯥ ꯀꯥꯃꯩ ꯀꯧꯕ ꯔꯦꯜꯋꯦ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯐꯨ ꯆꯩꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 4 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕ ꯉꯝꯕꯗꯒꯤ ꯉꯔꯥꯡ ꯎꯔꯨꯐ ꯃꯌꯥꯏ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯔꯦꯗ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ 𝗗𝗚𝗜𝗙 𝗧𝗛𝗡 ꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯤꯖꯝ ꯅꯤꯈꯤꯜ ꯁꯤꯡ ꯆꯍꯤ 18, ꯍꯤꯖꯝ ꯊꯥꯡꯂꯦꯟ ꯃꯩꯇꯩ ꯆꯍꯤ 30, ꯊꯧꯉꯥꯝ ꯅꯤꯡꯊꯦꯝ ꯁꯤꯡ ꯆꯍꯤ 32 ꯑꯃꯗꯤ ꯒꯣꯕꯤꯟ ꯑꯦꯂꯥꯡꯕꯝ ꯆꯍꯤ 19ꯅꯤ꯫ ꯃꯈꯣꯏꯗꯒꯤ SLR 303 ꯔꯥꯏꯐꯜ ꯑꯃ, ꯃꯥꯔꯨꯇꯤ ꯖꯤꯞꯁꯤ 2 ꯑꯃꯗꯤ ꯑꯇꯣꯞꯄ ꯏꯟꯀ꯭ꯔꯤꯃꯤꯅꯦꯇꯤꯡ ꯑꯥꯏꯇꯦꯝꯁꯤꯡꯁꯨ ꯐꯥꯒꯠꯂꯦ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯝꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯇꯥꯡ 5ꯗ ꯀꯩꯈꯨ-ꯀꯕꯨꯏ-ꯈꯨꯜ ꯒꯦꯠꯇ ꯖꯣꯁꯨꯋꯥ ꯀꯥꯃꯩ ꯀꯧꯕ ꯔꯦꯜꯋꯦ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯐꯨ ꯆꯩꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 4 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕ ꯉꯝꯕꯗꯒꯤ ꯉꯔꯥꯡ ꯎꯔꯨꯐ ꯃꯌꯥꯏ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯔꯦꯗ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ 𝗗𝗚𝗜𝗙 𝗧𝗛𝗡 ꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯤꯖꯝ ꯅꯤꯈꯤꯜ ꯁꯤꯡ ꯆꯍꯤ 18, ꯍꯤꯖꯝ ꯊꯥꯡꯂꯦꯟ ꯃꯩꯇꯩ ꯆꯍꯤ 30, ꯊꯧꯉꯥꯝ ꯅꯤꯡꯊꯦꯝ ꯁꯤꯡ ꯆꯍꯤ 32 ꯑꯃꯗꯤ ꯒꯣꯕꯤꯟ ꯑꯦꯂꯥꯡꯕꯝ ꯆꯍꯤ 19ꯅꯤ꯫ ꯃꯈꯣꯏꯗꯒꯤ SLR 303 ꯔꯥꯏꯐꯜ ꯑꯃ, ꯃꯥꯔꯨꯇꯤ ꯖꯤꯞꯁꯤ 2 ꯑꯃꯗꯤ ꯑꯇꯣꯞꯄ ꯏꯟꯀ꯭ꯔꯤꯃꯤꯅꯦꯇꯤꯡ ꯑꯥꯏꯇꯦꯝꯁꯤꯡꯁꯨ ꯐꯥꯒꯠꯂꯦ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯝꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫